Myanmar ngarang PDF ki leader ma pom na pandun sikre yen hurana bohonabada yenbi yenbaga konana kuki ani CC for the far hari text thiraga leramba kuki na mapu sanakpa yaro haina naga singna phongdokre kuki singi ka hen ba thawong sing bo pendaba amadi makhoi gi thabak thoram sing hongdok na bagi damak naga sing na ngarang dagi naga sing na khundaba mafam sing da matam kaktana lambi thingbagi khongjang sang singkhre foothill naga coordination committee FNCC na kau ki ba khongjang asida tongan tongan ba naga gi leidiba lop sing na mapung phan sogalakhi bane khongjang asigi manung channa anang kangpopi district makhan tongjei mare tolang siru tupul dagi none junction longsai dagi khawpum lambi yang tongan tongan ba naga sing na khundaba mafam sing da lambi thingduna lambi da lakpa gari sing sarhan khide khongjang asi maroina naga sing na khundaba mafam sing da kuki sing na maning tam na makoina tawning ba thabak sing torokpa kuki militant gi lusing ba sing gi maming naga sing na khundaba mafam sing da leiba lambi sing adu gi maming oina thonjelakpa naga sing na khundare ba mafam asida yamna nakpa mafam sing da kuki gi suspension of operation su da leiba group sing gi game sajelakpa sing gi mayok ta changsin khibani haire loina na nakalamromda FNCC na kuki miyambu naga taba mafam singda matam kaktana changlakpa thingbagi khongjang handokpinaba kuki jo council na appeal tawrakle MLA Kimnao hangsing na thong sangaduna miyam da khusinakre Kangpopi district headquarter amadi cycle da leiba miyam da anauba thong ama sangaduna cycle assembly constituency ki Kimnao hangsing na miyam da khusinakre sangabagi thoramadu da MLA Kimnao na hai nauna sangaduna miyam da khusinariba thong ase cycle miyam gi damakta de yamna maru aba thong amani thong asina cycle amadi Kangpopi district headquarter gi marakta samna handuna miyam da khudong saba kaya piba ngamlagani haiba thong asi sabada pangbirakiba khudimakasu mahakna thagapa phongdokhe sakhangdaba singna miyoi ama phuramle Bishnupur district ki manung channa leiba ithai bazar dagi moirang mayum khagemba sahi kungamari kawwa miyoi ama sakhangdaba singna phaduna puraba matung kairan phabi khulmaya da phuraga hundogam le hairi thawdo asigi pawhek phangbaga Bishnupur district police ki kangbu ama mafam adu da sangsinduna singnaba mafam singda thiba hombagi thabak sathakre thawdo aduga mari lenana pukhaw Iran phamdagi koijam Roshan maitai chahi kunthagani thoi sonu siphai makha lekai dagi haubijam somokanta chahi kunthra mathoi amadi phawgaksaw ikhai dagi konjengbam Napoleon chahi kunga taruk police na phagat khre hairi Naga naha singda section wafam thamlakle Manipur, Nagaland amadi Assam ta leiba Naga gi naha singna thabak tawba natraga larik tamnabagi damak leiba asugi tongan tongan city singda satpada hena section bio haiba wafam Naga Students Union Pune NSUP na thadrok cherola mana hairi cherolas na hai Pune da larik tamba thabak tawba natraga atopa thabak amagi damak lakpa Naga phurup ki naha singna NSUP da paw phawbira o pangba yaba mateng pangani khongthang asi mai pangnabagi damak union asina job and welfare awareness drive chathare haiba wafam thamladuna khongthang asimak Naga phurup ki naha sing thabak tawba amadi larik tambagi damak atopa city singna chatkhra matung pamdaba nungai tabat khudong thiba thaudok sing thoktana ba pandam da pangthokpane khongthang asina Naga phurup ki mi leiriba miyamna mapung phana saugat piyo haiba wafam thamlakle Naga phurup ki naha singna tongan ba city singla chatuna thabak thiba amadi larik tambagi sanabi ama lakle haina paladuna khongthang asima afaba khongthang ne adubu aranba tawba miyoi singna samjaraba Naga phurup ki miyoi singda namthak tawduna aranba lambi da puna bo honabagi thaudok yaudaba nate hairakle leiba asigi awang nokpo lamdamda leiba miyoi singda thabak pigani lemna larik tamhangani haiba yauna tongan ba namthak kaya tawduna aranba lambi da pukhibadagi khudong thiba thaudok kaya thopagi paw itat tatana tari haiba wafam thamladuna hairiba thaudok singa si thoktana bagi damak union na Pune da lakadaba Naga phurup ki taha singi damak khongthang asi lokhotpane khongthang asi da miyan hubna mateng pangbiu haiba wafam serol asna phongdorokle Manipur Medical Council na matam chana thabak paikhattabadagi mahiroi kayagi career mangba yana leire haire India gi wangmada MBBS ki course natraga masiga manaba exam pass tawrokhlaba mahiroi singi India da makhata na practice tawnaba natraga internship tawnaba gi damak National Board of Examination NBE na lawba foreign medical graduate examination pangthoptuna maduda pass tawroklaba mahiroi singbu internship tawba yabagi khudong chaba du piduna lakle adubu Manipur gi oina Surchanpur Medical College da tawbadoriba mahiroi humdraga humdoi di Manipur Medical Council na matam chana thabak paikhattabadagi internship hauba ngamdana leire hiram asigi matangda pause asiga pawmiga FMGE pass tawduna CMC da intern tawbagi allocation pirakhraba singa paw phangnabada India pumbagi oina foreign dagi medical pass tawraklaba
ꯐꯪꯗꯕꯁꯤꯡꯒꯤꯗꯃꯛ NBEꯗ NBEꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 12ꯗ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯈꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯍꯩꯔꯣꯏ 100 ꯍꯦꯟꯅ ꯄꯥꯁ ꯇꯧꯔꯛꯈꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯕꯨ MMCꯗ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 17ꯗ ꯀꯥꯎꯟꯁꯦꯂꯤꯡ ꯇꯧꯈꯤ ꯃꯈꯥ ꯇꯥꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯏꯟꯇꯔꯟꯁꯤꯞ ꯇꯧꯒꯗꯕ ꯃꯐꯝꯁꯤꯡ ꯂꯤꯁ꯭ꯠ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ ꯔꯤꯝꯁꯇ ꯃꯍꯩꯔꯣꯏ 9 ꯖꯦꯅꯤꯝꯁꯇ ꯃꯍꯩꯔꯣꯏ 18 CMCꯗ ꯃꯍꯩꯔꯣꯏ 62 ꯑꯃꯗꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯩꯔꯣꯏ ꯈꯔ ꯏꯟꯇꯔꯟꯁꯤꯞ ꯇꯧꯅꯕꯒꯤ ꯁꯦꯟꯇꯔ ꯄꯤꯔꯛꯈꯤ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯏꯟꯇꯔꯟꯁꯤꯞ ꯀꯣꯔꯁ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ CMCꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯧꯕ ꯉꯝꯗꯨꯅ ꯂꯩꯔꯤ ꯀ꯭ꯂꯥꯁ ꯍꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯪꯂꯨꯕꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ CMCꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡ ꯖꯦꯅꯤꯝꯁꯇ ꯏꯟꯇꯔꯟꯁꯤꯞ ꯇꯧꯍꯟꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕ ꯑꯃ ꯂꯩꯕꯅ ꯁꯣꯏꯗꯅ ꯖꯦꯅꯤꯝꯁꯇ ꯏꯟꯇꯔꯟꯁꯤꯞ ꯇꯧꯅꯕꯒꯤ ꯁꯦꯗꯨꯜ ꯑꯃ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯋꯥꯐꯝ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯐꯥꯎꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯇꯕꯗꯒꯤ ꯖꯦꯅꯤꯝꯁꯀꯤ ꯁ꯭ꯇꯥꯐ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯣꯔꯗꯔ ꯊꯣꯛꯂꯛꯇꯕꯅ ꯁꯦꯗꯨꯜ ꯁꯦꯝꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ CMCꯅ MMC ꯑꯃꯗꯤ ꯂꯩꯉꯥꯛꯀ ꯇꯥꯟꯅꯔꯒ ꯀꯃꯤꯁꯅꯔ ꯍꯦꯜꯅ ꯑꯣꯔꯗꯔ ꯊꯣꯛꯀꯗꯕ ꯑꯣꯏꯔꯝꯈꯤ CMCꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯕꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕꯗ ꯑꯣꯔꯗꯔ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯕ ꯑꯔꯦꯞꯄ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠ ꯑꯣꯔꯗꯔ ꯊꯣꯛꯅꯅꯕ ꯃꯊꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ MMCꯅꯁꯨ ꯃꯇꯝ ꯆꯥꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯍꯥꯟꯅꯗꯒꯤ ꯖꯦꯅꯤꯝꯁꯇ ꯏꯟꯇꯔꯟꯁꯤप ꯇꯧꯅꯔꯛꯂꯤꯕ ꯑꯁꯤꯒꯨꯝ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯁꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯅꯏꯟꯇꯔꯟꯁꯤप ꯇꯧꯅꯅꯕ MMCꯅ ꯃꯥꯡꯖꯧꯅꯅ ꯊꯕꯛ ꯂꯧꯈꯠꯂꯝꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ MLA ꯑꯅꯤꯅ ꯐꯨꯈꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯇ꯭ꯔꯤꯄꯨꯔꯥ ꯀꯥꯗꯔꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤꯕ IAS ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯋꯥꯀꯠ ꯍꯥꯏꯀꯣꯔꯠꯅ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ ꯀꯨꯝꯖꯥ 2006ꯗ ꯃꯅꯤꯄꯨꯔꯒꯤ MLA ꯑꯅꯤꯅ ꯐꯨꯈꯤ ꯍꯥꯏꯔꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥ ꯀꯥꯗꯔꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯍꯥꯏꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯈꯤꯕ IAS ꯑꯣꯐꯤꯁꯥꯔ ML ꯃꯤꯅꯥꯒꯤ ꯋꯥꯀꯠ ꯍꯥꯏꯀꯣꯔꯠ ꯑꯁꯤꯅ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ ꯀꯦꯗꯔ ꯑꯁꯤꯒꯤ ꯀꯨꯝꯖꯥ 2001 ꯕꯦꯆꯀꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯀꯣꯔꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔ ꯇ꯭ꯔꯤꯄꯨꯔꯥ ꯀꯦꯗꯔꯗ ꯑꯗꯨꯝ ꯂꯩꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯒ ꯃꯊꯧ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗꯤ ꯂꯩꯉꯥꯛꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯔꯠ ꯑꯁꯤꯅ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ Prime Minister Narendra Modi na leibak ni phunithoi di koirure Manipur da di chatre haina Malik Arjun na phongdokre Prime Minister Narendra Modi na maleng gi leibak ni phunithoi di koirure du ba hujuk phawbu Manipur da chatre haina yaning da ba phongdokpaga loinana BJP amasung RSS na Indian Constitution semdokpa yaroi haina Congress ki President Malik Arjun Kharge na phongdokre Karnataka gi Mysore da pangthokpa miyam gi mifam amada saruk yaraduna Congress ki President Malik Arjun Kharge na BJP bu chairaduna hai India gi awang nopok state ama oidiba Manipur da Anirong Kanglok ke irang amadi ongkhanaba leiriba se lengak pairaba BJP na loisenaba honade madugi mahota Prime Minister Narendra Modi na malem ge lebak ni funitho shenba thongna koirurabasu Manipur da ngasi phawbu chatana leiri BJP amasung RSS na Constitution ontho onsin tawba se India gi miyam na yaba ngamloi BJP amasung Congress Party gi marakta khenaba wafam thamladuna Kharge na hai Congress Party da miyam na thabak tawi adu Modi gi BJP gi oinadi wa ngang ba khaktani Karnataka government asi sel thungi awaba mayokna di hana phongdokleba wafam madugi pakhum piraduna Karnataka ki government asi sel thungi awaba mayoknaba laite BJP gi lusingba singna panghai haijinbani haina Arjun Kharge na phongdokhe Mizoram da Churchandpur dagi nupa ama sahi 13 phadok pikre Churchandpur dagi masagi sahi 95 suraba nupa ama drug puthok pusin tawbagi maralda fast track court Polasip district Mizoram na sahi 13 jail da thabak subagi phadok pikre fast track court asigi judge R Balalena ngarang Churchandpur gi Saikot khundagi Saikolen khongsaibu heroin kilogram 1.74 ga konana phabda bara leire haiduna sahi 13 gi jail da thabak subagi phadok pikhibane loinana lupa lakh ama fine thina barai takhi fine gi senpham thiba ngamdrabadi makhata na tha taruk jail da laina ba khangan khe case asida ko accused oriba ahum di thadokhi phadok taraba khongsai amasu atopa ahum adu 2023 dagi August 19 da Kolasip district police na Kolasip town manakta laiba Thingdawal village dagi Manipur ki registration number yautaba gari amadagi phakibane mahaku ahanba phabada heroin kilogram 1.64 phangki amadi makhata na wahang pohong sathabada ahenba gram chama su phangkibane Awang nongpok lamdamda drug lalonbagi thaba asina leba asigi tungi laibakta singnare haina hanagi Chief Minister N Biren na phongdokre Awang nongpok lamdamda drug lalonbagi thaba asina leba asigi tungi laibakta asoba singnaba ama oire haina Manipur gi hanagi Chief Minister N Biren singna phongdokre Assam Rifles amasung nap na Mizoram da lupa koti 36.79 gi drug phakiba dubu thagal aduna N Biren singna mahaki ex thagalakpa warolamada hai India gi awang nongpok ki lamdamda drug lalonbagi thaba ase mara taraba yamna luba tan Mama oire awang nongpok ki drug lalonbagi thawong asina laiba asigi tungi laibakta sauna singnaba ama oire haina su phongdokhe
Uttar Pradesh nong kana takhibagi thaudokta mioi 19 sikre kaya amana asopa nangkhre ngarang numidang pung 9 phawda Uttar Pradesh ki mafam kaya da leptana pung kunbari nong sukhibaduna maram oiduna mioi 19 sikre amadi kaya amana asopa nangkhre hana official loiba paw amana ngasi phongdorakle sikhibasing adu ayamba Iraq naba amadi linna chikpadagi oiki haina pawsna makhatari Sikrakot district ta mioi 8 sikhi loinana Mahoba bandh amasung Moradabad mioi ahum aduga Jajipur Lalitpur amasung Gonda district ta amamam sikhi haire apunba mioi 19 sikhi badugi manungda mioi 9 amadi akanba nong aduna thumjinkiba mafamsingda Iraq aduna sikhi bani aduga ani amana linna chikpadagi sikhi haire Village Volunteers Protection PB naba Governor da Taksan Kray Village Volunteer Arambai Tengol amadi National Sovereignty ngak senbagi thabak tawriba atai volunteer singbo ngakpi senbi naba Human Rights International Federation gi maikai dagi Manipur gi Governor Ajay Kumar Bala da serol ama piduna Taksan Kray Human Rights International Federation gi maikai dagi Governor da pisin khiba serol adu da narco terrorist singna border lansil laktura Manipur thugai na bahona ragba asida National Security amadi Sovereignty ngak aba Village Volunteer Arambai Tengol amadi atai volunteer kayana kathok tuna laklibane Village volunteer sing asina thawai kathok papamudana mapan gi force gi makhutta gi Manipur gi territorial integrity kannaba amadi lamdam asigi yellow missing kanjanaba ahing nokthul khaidana angamba thakta ngak senbagi thabak tawduna lakle makoina tawriba thaba ase Indian Constitution ki Article 51 ga yamna naksinaba thabak singni article asina leba asigi mipung khodemak leba asibu ngak senaba gi mathau lai haina palli laibak thibadi asigumba volunteer sing asibu pha punbagi thabak sing satharpa asini maram asina makhoibu pha punbagi thaba ase tawhan bidanaba thabak lokhat piyo volunteer sing asigi marakta ayamana thokliba irang asi imung manung laikhidaba amadi yum mang takhan khiba kya ama yawribani maram asina makhoibu psychological amadi social trauma ama lairiba asidagi rehabilitation tawnaba thabak sing lokhat piyo amadi laikhidaba volunteer sing gi imung manungda lenga namatik sana ex gracia gi senpham pibiyo haina so Governor da Taksin K maram asina volunteer sing asibu phaba amadi makhoi gi mathakta legal action lawbugi thaba si lephanaba mari lenaba authority sing da pautak pibiyo volunteer sing gi marakta laikidaba sing gi imung manungda ex gracia matik sana pibiyo haina so Governor da Taksin K Pamukta oikidriba Irang thorakpa yai haina phongdorakre Manipurda hojik yellow phurup singda loirang singkhong oiriba phurup kanglup sing adu kana no haibasi state asigi sing amadi tamda lairiba yek salai leiba yellow misingna ikhangda khangnaraba maramna haukiba sahi kuntrani phumu makeup thoktana tumbagumna leirudabasu haukiba kumja 2023 gi May 3 dagi haurakiba maitai singda landaraga makhoigi oiba tonganba lam ama ningsingba thoktraba matamdagi lamdam asigi yellow phurup ki paipu singna thambiramba ngasigi Manipur matam amagi kanglai faktagi launabo honarakpadagi makeup khangthok tholakpa asigi tanja manghandana Manipur gi yellow phurup sing amatoina punsilaga iramdam kannabo honaminabagi matam thengtha handaba chumgani khalle maramdi yumdang bana kainaiba laungmapu yongna tanabagi lalong yatuna aranbana asumba sagalaga India lengakta makhal kayagi ningai tawraga makhogi apamba phangnabo honaduna laibaga loinana state asigi singilam kayamuk namduna kanglon lana lam maming thonjinba amadi tongan maming kayamuk thonduna Manipur gi yellow phurup singi lam phauduna lambi thong semgalakliba sida lal likhanglabsu ngasigi India lengakna kuki refugee nomadic tribe singbo zawtha thaduna khangsen osinaduna leibagi thabakta state asigi yellow phurup kayagi asumba kholau tana tasin nadana leibagi matam oiriba sida ngasigi Manipur gi sing amadi tamda leiriba yellow phurup singna apunbagi pangal sagalaga ngasigi India lengakta marik chumba asengwa paudam thamduna lamdam masigi apunbagi saktam kannaba honaba matam oire haina khale Nakalamaronda Manipur gi mitok khandok tungeda census pangthok nambagi honarakpagi thong sa tharakpa yaroi haina state asigi tongan ba luk kya na ngasigi Manipur gi PR lengakta laurak lingai gi matam asigi manungda mitok na lamdam asigi singis yellow phurup singi lam khopsin ba yaroi haibagi khongsat chatpaga loinana chatleba tha asigi 19 dagi state asigi yellow phurup singmi singna kuki singna tongan ba maming thonduna lambi semba amadi yellow phurup singi khulgi anakwa maphamda sugi designated game thambi kanu haibagi khongjang Manipur gi singi yellow phurup singna taba mafam singda sangsenba hauna khabane amabu oiro aranba tawba nauna kangon kaina Manipur da sanglakpa kuki phurupka
punna kuki zosingna Manipurgi yellow purupsingki lamda loirang singkhong oiduna tongan ba aranba thawong kayamuk satharaga kuki gi lam ama Manipurgi manungda semba natraga tonganba territory ama makhoi ta oiba ama semba sugya yaroi habasimadi numit thana lairiba makai lamdam asigi sing amadi tamda lairiba yellow purupsingki lengdruba pirep oiduna lairagani habane amaromda kuki militant singa India lenga ka su sanabagi matam sangdokpa amadi sangdoktabagi matangda India lenga ka wari sanabada kuki lam hentu henba militant singna Manipurgi yellow purupsingda singnaba oina makhoigi oiba tonganba territory pidaba yaroi haibagi thawongda aranba ningai tawri haibagi pawsu tari oiragliba phiba masida ngasigi India lengangna state asida kanglon kaina mitok kuyamuk sangsilakiba sing hana khandoktuna census pangthokpa tarabadi lamdam asida amukta oikhidriba maongda makhal kayagi khungjang sangsinduna Manipur kannaba state asigi yellow mi singna aroibi khungaw kawrakpa yabagi oithokpa leibagi singnaba lei maramaduna kanglon lana state asigi singi lamda kuki singna lambi semba yellow phurup singi designated camp thamba amadi mitok khandoktana census pangthokpagi thabak tawdabana Manipurgi oina afaba oigani khalli haina pandam pawsagi editorial thamlakle